aduna ekoina hajening base atotopa kanagumba sing topa citizen kaya amna su koi EST asi wona piga da nate haidana khotna tawi mado koi ge MMT su khangje mitain EST list san bai base wona piga da nate tawbada bo court hai base koi ge wail sang ama lei banya democracy gi wena suba pillar mane haina dana ikuna thajana tawjabani aduna koi judiciary bu yam thajana tawjarobani aduna judiciary na su ikoi pusi asumaran gi kan da bisa pibi rakre masi changjan jaiba posing sidai da court gi jaiba wail satsa jaiba court mayam sidai da ikoi da center gi lenga pai ba yawi ba ikoi gi minister sing haitare ban ikoi gi norist gi kabi khiba kamnai bu ibi ba ada center minister oi ba singna ikoi gi masi gi thoiba uki made mitai gi kamuki kuthongnari birang si koina ngasai gi court ki verdict tuna judgment tuna thon mani ka hair kana maran sijal kan koi gi kaino si tongan mai gai mad dum na thaina bu na bai ta si pana oi tuna su koina koi gi mitai ni ST jasan da ya ha si khungjan charo amoina dum sathara ga lai makha ta na sathara ga su dum leili sathara gi gani awada bo koina si gi charo amoina koina miyam gi oina kaino lobjaba matam sidai sida mass miskol amaka pangthok sagi bade da mioi lang mapan gi mayana koina mitai ni ST da chan basi chantham thui amadi state lengang na ri combination thabam thui ha basi gi support of birakan sidai sida tumaina miskol campaign adu da mioi lang mapan mayana koina tumai support of birakre si sigi koi gi satha jariba kaino sing sidai sida tamna sum tawaka sidai hantak assembly phangre assembly phang masida su koina MLA minister kaya am sasatna haijan manjadana taroka is da house puthopio haidana hajaru badigi layu ka badigi house to puthopire tugi question ge MLA krana to batabu house ki leader we biriba amade pari lena ba minister atana ikoi responsibility da bana maram ka na koina pamba amadi miyam na pamba ti oi khidre adule koi damta su madu yamna pe da ma phunguk sabne adu loina na koina ST gi list sanna na bagi dam ta sanjal khungjang sing sidai sida sing di sinau maya ma hai di hobin kabina ra ba yelo mi maya am ka su khamina ra kan sida takki mitai ne ST gi list sanna na ba hai bise khamina ra understanding am da leimina ra ga tumaina matin pa na ba hai dana atum tanara ga tum lai adubu marak sidai sida khangau tana yamna choksang kaya na bek taroga tuno ba ma mung da to pa kanglup sing na mitai na ST session busi apam thui thokte ka haidna yet adu madu koi magi dagi madu penjade madu tobi gano adu gi mota phaminaraga kai toksige haibadu tatok tasin tawaga yana ba porksi haibadu ne koi magi di thamjani se aduna talibu di manasi koi na lenga pai bi ba pusinga mogi maran thu matke mogi hak matke aduga noi dawa pi ge na tan nate koi na hajari sidi koi na lenga ma pu ori bugi tokom thokpa mogi mathauda du lobiu koina na koi thabam tokpari convention si thabiu haijabani aduna hujik mayam sing asi loina mak koina khana jara kan si dei sida leiba phibam si dei sida koina tapaki lam si dei sida mitaina majority di oidraba oiba man mongda le ko gi mitai group asi sumatagi koina leiba len holding gi haitare koina khundar ga isi sumatagi apun manipuri lam jigi masingi saat aku pertama ngairam ko na tizin jama ta to pakang na khara lawi ta duna kusing lai ba film sidai sida mutka dagi hangen tham yaw ba group asi kanjana na ba amade ko identity singa chana na ba chanjali ba khongjang mayam sing sidai sa lewa makuna ko gi wakat amadi hajaba si tabidra banina ko mihut khan bagi electoral politics sidai sida ko kayiguma makal matagi vote tok zararoi abzararoi wenana koi gi oina wakalon manaba mitai ne ST sigi recommendation si thabi di bawo de koi vote khata zararoi haba phirem tuni koi luxury si aduna koi gi mitai ne trial union gi oina no ST no vote haba si ma koi campaign si koi doksare wena loina koi luxury ba phirem si dai sida lenga pai bi ba koi lenga mo kusina waro bidana ba madila na bidana ba su haijari loina loina miyam na su koi na lawlo ba phirem ba si tangai kadabagi ni amadi lokhom thokpa koi phirem na ha ba si thamjari